sak thijaragasu yamana thoga ngangido asigi moigi yoga meche tharagane tumini ko paju hamungdane tasalaga tumme ado mayang asidagi de ko pagi night duty hore aduna ma ngasidi duty chatlaroi tam aise chin wangangba matamdane chin paiyena haiba ado khangde kadai da pai no khangde sum video editing to matamdane ai su pai da mare kadum khanjali e abane mana nahan comment da hairak padagi maming du de ka hore ko ai kona Q&A da soidin ki haijarake ado chinje khangde ka dom da pai no hone chinje pai ye do hujigi oina dine ai mai se cream ga motai di ba iru mai thana ka khala ga dagi dum besling ga taisalinya ba chinje straight straight laure ne besling taisalinya ba mayam keno akoina nadi ngasi school chalaroi ngarang su mapaga doctor da chalure ba mana na dana ne mana manung da chi bane dugagi na gi manung da parda leitre ne adu ido khitang infection oire na hare ba dugagi ngarang su ma tuition kar jatre ba dumai to dana nganna chakhraga dugi dum moi report lak report test to ba ko pa jaha ta to ba ne ka thingi bane humra adu ngasi jo mu ka karino test ma to bagi na hairi ba adugi mangasi su school chalaroi matam na pung mapan gi dai da keno hairi bane pung mapan makai gi dai da hairak bane ba ai di chalodre ko ngarang ai mathau chalod ba di na te bai ngarang town da chatana canteen chatana ekdam isa je pupo popo bane ba do mayam ai mai ga slu musali se adumaina ise chaluraga halakwadagi nagi nungthingi matam ji ai chatningi bane hora ai se chatpa se khara pamji bane ado yamna ingonda dum hangai ba yamna mi khana ingonda hojiki chinpai haiba nupi je mana so ingonda hanga hairakpani ba chatpa khoppa natradi nangi blog leitraba aina haireiba adu su dum haijarake ko na Q&A parakani na Q&A page na khalini duga dum haijarake ina chatli se kai marangi chatli noi da adu dum haijarake adagi rang do ai minus al hodre na wa man nai chatre ba muni gi ne dress ne house dress ne ma ti grang 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 hekta sa khali no ai ga wang ma na re du ma ki mamang gi house dress ma una sa dre ba ne khongrau do puri chu katang tight oire aduna ma ki dress su loba chat kai na tawri ni khangde mayam paisa gi su khitang mathau ni natrane ai gi su doctor jengui handak tha siga gi nana gi su narang jengure am kam ngasi mo mu jeng doi duna mo kari hairak toi ba khangde blood test tau doi kari no mai test ama tau kani na hai ba adu ngasi jeng ba cha toi ji mo kam paisa kyam hairak toi ba khangde dagi muni gi su nana gi su dress lai doi ni ma ki na mo go mo gi school gi dress to house dress na te school gi dress to adu gi to lai doi ni ba ma gi de yadre ba chahi ahum sijinare ni na handa class 3 kari ni de chahi ani pura sijinara ko dress ni na kitang yadre ba school ki dress kari rang jumba dukan do na hata manak to leba bumras to akoi chahi gudingi budi dugai dum laiya do handak ti bumras te lai roi na hata de gi oina lai rani phi gi quality se bumras na budi phabai hin bane ba atuga na hata gi phi se ai se aksi gi akoi ichi em khalai ba ma ki macha sing ma ki macha sing gi dress puna mane na hata de gi lauri ba ado moi gi dress to pai ba matam da ko soft oiba phi do parap tawraga ne yamna soft oiba adumaina oiba na mayam aine ngasi kano bumras gi lai roi ba na hata de gi rani ado na hata changani hai ba sigani awa ina chaningai je khangwa paisa leigira leirogera bachat ta chaningi ba du ge gi sana sa gi ba du su asaman paisa karang mathau ta doini as khangde da maya doiso gi pa taw dana paisa buri chinda ba mi jumam bholai pontre paisa pura ma chinai ni tra doiso gi pa taw dana chili ana haira ga su tu jam hindu na awa ba do adu do oite ba do maya wari ngang na pung kaya ne ma wari ngang na pung tare ta gi dore ne ai angang gi tiffin kari grang breakfast kar kasum tawdri hamra adagi chin pai cha khangde masa gi oira mare ko kadum da pai ngai khangde uji video se mi se wa ngang se kadum da pai noi khangdre ba ado khoi mungi nungsa ja gole nungsa je kokil yam nungsina khonge kokil mo kone tiu aina de si gi kanghal lai sin sune loktho gara re khanju khana de na hano kang jam chi aina ne kanghal khala me nya ba do loktho ji khana de gi asigi motin je jeng me
ꯑꯁꯤꯒꯤꯁꯦ ꯒꯨꯗ ꯅꯥꯏꯠꯁꯦ ꯀꯥꯟꯅꯗꯕꯅꯦꯕ ꯄꯨꯂꯥꯎꯅ ꯈꯔ ꯐꯕ ꯈꯪꯗꯦ ꯑꯁꯤ ꯉꯔꯥꯡ ꯊꯥꯏꯌꯦꯕ ꯑꯃꯐꯥꯎ ꯀꯥꯟꯅꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯄꯥꯅꯅꯦ ꯁꯤꯒꯤ ꯅꯣꯔꯃꯦꯜꯗ ꯁꯨꯃꯥꯏꯅ ꯊꯝ ꯂꯩꯔꯝꯃꯦꯕ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯗꯒꯤ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯀꯥꯡ ꯆꯤꯡꯃꯟꯕꯗꯨ ꯁꯥꯎꯅꯤꯡꯅ ꯁꯨꯃꯥꯏꯅ ꯂꯩꯈꯠꯂ ꯆꯤꯡꯈꯠꯂ ꯊꯝꯃꯝꯕ ꯃꯩꯈꯨ ꯕꯪ ꯕꯪ ꯕꯪꯁꯦ ꯀꯥꯔꯛꯑꯦꯕ ꯑꯗꯨꯃꯛꯇꯗꯅꯦ ꯀꯥꯡ ꯄꯪꯆꯤꯛꯇ ꯆꯤꯛꯏꯕꯗꯣ ꯑꯩ ꯁꯥꯎꯅꯤꯡꯅ ꯃꯨꯠꯊꯠꯂꯒ ꯊꯝꯃꯤꯅꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯀꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯈꯤꯑꯕ ꯃꯣꯏꯒꯤ ꯕꯥꯔꯣꯌꯥ ꯇꯦꯔꯣꯌꯥ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯒ ꯇꯥꯔꯤꯕ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯑꯗꯩ ꯑꯁꯤꯒꯤ ꯃꯈꯥꯁꯤꯗꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯦꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯏꯗꯣ ꯁꯤ ꯃꯈꯥꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅꯅꯦ ꯋꯥꯏ ꯁꯤꯠꯇꯣꯛꯑꯝꯃꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗꯨꯒꯅꯦ ꯂꯣꯏꯅ ꯋꯥꯏ ꯁꯤꯠꯇꯣꯛꯑꯝꯃꯦ ꯁꯤꯒꯁꯦ ꯀꯦꯡꯒꯄꯟꯗꯣ ꯈꯔ ꯈꯛꯇ ꯇꯥꯔꯤ ꯁꯤꯒ ꯑꯗꯨꯝ ꯈꯔ ꯇꯥꯔꯦ ꯁꯤ ꯂꯣꯏꯅ ꯋꯥꯏ ꯁꯤꯠꯇꯣꯛꯑꯝꯃꯤꯅꯤ ꯈꯥꯃꯦꯟꯒ ꯑꯂꯨꯒꯁꯨ ꯉꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤꯅ ꯃꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯑꯂꯨꯁꯦ ꯃꯀꯨ ꯈꯣꯛꯇꯔꯦ ꯃꯀꯨ ꯈꯣꯛꯇꯕꯤꯗ ꯑꯗꯨꯝ ꯉꯧꯁꯜꯂꯦ ꯁꯦꯡꯅ ꯆꯥꯝꯃꯒꯅꯦ ꯃꯀꯨ ꯈꯣꯛꯇꯕꯤꯗ ꯑꯗꯨꯝ ꯉꯧꯁꯜꯂꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟꯗ ꯁꯤ ꯍꯥꯞꯄꯤꯈꯤꯗꯅ ꯆꯥꯛꯀ ꯇꯧꯔꯒ ꯑꯗꯩ ꯃꯥ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯦ ꯉꯁꯤꯁꯨ ꯇꯧ ꯍꯥꯏꯅ ꯊꯧꯔꯤꯕꯅꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯕꯗ ꯃꯣꯏ ꯆꯥꯕ ꯎꯍꯧꯗꯦꯒ ꯀꯔꯤꯒ ꯇꯧꯅ ꯉꯥꯡꯉꯤꯕꯅꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯊꯣꯡꯕꯤꯔꯦ ꯁꯤꯁꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯆꯥꯡꯅ ꯄꯠꯅꯕꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯃꯥꯡꯗꯁꯨ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔ ꯌꯦꯡꯕꯗꯒꯤ ꯑꯗꯨꯝ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡ ꯑꯌꯤꯡ ꯑꯔꯥꯛ ꯑꯗꯨꯒꯨꯝꯕꯗꯣ ꯊꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯆꯥꯒꯅꯨ ꯊꯛꯀꯅꯨ ꯑꯗꯒꯤ ꯐ꯭ꯔꯤꯖꯇ ꯄꯣꯠ ꯆꯩ ꯊꯝꯃꯁꯨ ꯄꯨꯊꯣꯛꯑꯒ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯂꯩꯔꯒ ꯃꯤꯅꯤꯠ ꯑꯗꯨꯝꯅꯦ ꯄꯨꯡꯈꯥꯏꯃꯨꯛꯀ ꯂꯩꯔꯒ ꯍꯥꯏꯗꯤ ꯗꯣꯛꯇꯔꯅꯗꯤ ꯄꯨꯡꯈꯥꯏꯃꯨꯛꯀ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯄꯨꯡꯈꯥꯏꯃꯨꯛꯀ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯌꯤꯡꯕꯗꯣ ꯄꯨꯔꯥ ꯀꯣꯛꯈ꯭ꯔꯀꯥꯟꯗ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯈꯪꯕ꯭ꯔꯥ ꯖꯍꯥ ꯇꯧꯔ ꯐ꯭ꯔꯤꯖꯇꯒꯤ ꯄꯨꯊꯣꯔꯛꯄ ꯄꯣꯠꯇꯨ ꯗꯥꯏꯔꯦꯛ ꯁꯤꯖꯤꯟꯅꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯤꯖꯇꯣ LGꯒꯤꯅꯦꯕ ꯃꯊꯛꯇ ꯃꯥꯒꯤ ꯆꯥꯕꯤ ꯄꯥꯟꯐꯝꯗꯣ ꯃꯊꯛꯇ ꯂꯩꯕ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕ ꯀꯣꯠꯁꯟꯅꯐꯝ ꯈꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕꯅꯦ ꯑꯗꯨꯒꯤꯗꯨ ꯀꯣꯠꯐꯝꯗꯨꯒꯤꯅꯦ ꯀꯣꯀ꯭ꯔꯣꯁ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅꯅꯦ ꯄꯣꯠ ꯆꯩꯒ ꯑꯗꯨꯝ ꯊꯝꯕꯅꯦ ꯃꯅꯨꯡꯗ ꯀꯣꯀ꯭ꯔꯣꯁꯀ ꯒꯨꯔꯨ ꯒꯨꯔꯨ ꯆꯦꯟꯅꯒ ꯂꯩꯔꯝꯃꯁꯦꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯗꯣꯛꯇꯔꯅꯒ ꯍꯥꯏꯔꯛꯄꯒ ꯐ꯭ꯔꯤꯖꯀꯤ ꯑꯌꯤꯡꯕ ꯏꯁꯤꯡ ꯆꯥꯒꯅꯨ ꯑꯩ ꯐ꯭ꯔꯤꯖꯇꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠꯁꯦ ꯗꯥꯏꯔꯦꯛ ꯁꯤꯖꯤꯟꯅꯒꯅꯨ ꯑꯙꯥ ꯉꯟꯇꯥꯔꯣꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯀꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯒꯤꯗꯤꯅꯦ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯐ꯭ꯔꯤꯖꯇꯣ ꯈꯥ ꯀꯨꯏꯔꯦ ꯌꯣꯟꯈꯤꯕꯕꯨꯗꯤ ꯆꯍꯤ 7 ꯅꯤꯄꯥꯜ ꯑꯃ ꯁꯨꯔꯝꯃꯅꯦꯕ ꯐ꯭ꯔꯤꯖꯇꯣ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ ꯏꯍꯟ ꯍꯜꯂꯤꯕ ꯐ꯭ꯔꯤꯖꯅꯦꯕ ꯑꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯗꯨꯝ ꯏꯁꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯅ ꯑꯗ ꯐ꯭ꯔꯤꯖ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏꯁꯦ ꯈꯥ ꯀꯨꯏꯔꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯧꯕ ꯉꯝꯗꯦ ꯂꯧꯗꯤ ꯂꯧꯒꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯄꯥꯅ ꯃꯥꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯣꯏꯁꯦ ꯑꯁꯤ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯐ꯭ꯔꯤꯖ ꯂꯧꯒꯦ ꯍꯥꯏꯅ ꯊꯧꯔꯤꯅꯤ ꯑꯗꯣ ꯈꯪꯗꯦ ꯃꯥ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗ ꯂꯧꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯟꯗꯛꯇ ꯃꯥꯅꯕꯨꯗꯤ ꯂꯧꯕꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯃꯨꯟꯗꯤ ꯃꯨꯟꯖꯜꯂꯛꯑꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯅꯅꯦ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯦ ꯉꯁꯤꯗꯤ ꯑꯉꯧꯕꯁꯦ ꯉꯔꯥꯡꯗꯤ ꯁꯨꯃꯥꯏꯅꯒ ꯍꯥꯞꯇꯦꯗ ꯃꯨꯜꯂꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯊꯥꯎ ꯈꯔ ꯌꯥꯝꯃꯕꯅꯤ ꯍꯥꯞꯄꯤꯅꯦ ꯁꯤ ꯑꯉꯧꯕꯁꯦ ꯈꯔ ꯂꯤꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯌꯥꯝꯍꯜꯂꯕ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯃꯆꯤꯟ ꯄꯩ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯇꯥꯔꯁꯨ ꯁꯛ ꯎꯍꯟꯗꯕꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯁꯤ ꯌꯥꯔꯛꯇꯦꯅꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯅꯤꯡꯉꯦꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯎꯅꯅꯤꯡꯉꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯕꯁꯦ ꯃꯌꯥꯝꯒ ꯎꯅꯗ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯑꯗ ꯑꯩꯅ ꯃꯣꯕꯥꯏꯜ ꯃꯃꯥꯡ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯁꯦ ꯁꯛ ꯎꯠꯂꯒ ꯋꯥ ꯉꯥꯡꯕꯁꯤꯗꯤꯅꯦ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯃꯌꯥꯝꯒ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯁꯛ ꯊꯤꯖꯔꯒꯁꯨ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯉꯤꯗꯣ ꯃꯌꯥꯝꯒ ꯉꯥꯡꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯃꯨꯊꯠꯂꯦ ꯆꯥꯛ ꯆꯥꯔꯅꯤ ꯀꯨꯀꯔꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯤ 2 ꯂꯤꯇꯔ ꯆꯟꯕ ꯀꯨꯀꯔꯅꯤ ꯃꯄꯥꯒꯤ ꯆꯥꯛꯁꯤꯒ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ ꯖꯥꯝꯃꯦ ꯍꯥꯏꯔꯛꯇꯣꯏꯔꯥ ꯈꯪꯗꯦ ꯕ꯭ꯔꯦꯛꯐꯥꯁꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯊꯥꯎꯅ ꯂꯣꯛ ꯂꯥꯎꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯆꯥꯡꯅꯤ ꯑꯁꯤꯅ ꯃꯨꯟꯅꯤꯒꯤ ꯍꯧꯖꯤꯛ ꯆꯥꯕꯩꯅꯤ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯣ ꯀꯥꯔꯦꯟ ꯂꯥꯛꯇꯦꯕ ꯑꯁꯤꯁꯤꯅ ꯇꯧꯔꯒ ꯍꯨꯝꯃꯤꯅꯤ ꯏꯪꯍꯜꯂꯤꯕ ꯄꯨꯡꯁꯦ 3:30 ꯁꯤꯅꯦ ꯃꯊꯛꯇ ꯁꯤꯟꯇꯦꯛꯁꯀꯤ ꯗꯀꯟꯁꯦ ꯉꯔꯥꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔ ꯄꯥꯏꯈ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯦ
ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯁꯤꯟꯇꯦꯛꯁꯀꯤ ꯗꯀꯟꯖꯩ ꯊꯤꯕ ꯀꯨꯝꯍꯩꯅꯦꯕ ꯑꯗꯣ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯩꯌꯦꯕꯅꯦ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯥꯅ ꯂꯩꯔꯝꯃꯦꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯆꯠꯄꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯃꯣꯏ ꯃꯅꯤꯡꯗ ꯇꯥꯅ ꯂꯩꯌꯦꯅꯅꯦ ꯑꯗꯨꯒꯤꯗꯣ ꯑꯁꯤ ꯂꯧꯕ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯁꯒꯣꯜ ꯍꯤꯗꯥꯛ ꯁꯤꯁꯦ ꯁꯒꯣꯜ ꯍꯤꯗꯥꯛ ꯍꯥꯏꯗꯣ ꯑꯣ ꯀꯩ ꯈꯨꯄꯥꯛꯅꯣꯅꯦ ꯅꯪꯕꯣ ꯁꯤ ꯃꯌꯥꯝ ꯁꯠꯂꯛꯏꯅꯤ ꯅꯪ ꯅꯍꯥꯟ ꯎꯔꯕꯗꯤ ꯈꯪꯉꯦ ꯅꯨꯡꯗꯥꯡꯗ ꯁꯨꯝ ꯇꯤꯡꯈꯠꯇꯅ ꯁꯥꯕ ꯑꯗꯩ ꯈꯨꯐꯖꯕꯅꯣꯅꯦ ꯀꯩ ꯋꯥꯅꯣꯅꯦ ꯅꯪꯕꯣ ꯑꯁꯣꯝꯗ ꯌꯥꯔꯣꯏ ꯊꯤꯟꯗꯣꯛꯑ ꯇꯦꯛꯈꯤꯅꯤ ꯇꯧꯔꯅꯨ ꯃꯣꯏ ꯃꯤꯁꯇꯔꯅ ꯎꯅꯕꯒꯤ ꯈꯨꯄꯥꯛꯅ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯀꯩ ꯋꯥꯅꯣꯅꯦ ꯁꯦꯛꯀꯁꯤ ꯌꯦꯡꯉꯨꯁꯦ ꯌꯥꯎꯍꯟꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯄꯣꯔꯛꯇꯦ ꯃꯣꯕꯥꯏꯜ ꯄꯣꯔꯛꯇꯦꯕ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯒꯤꯅꯦ ꯚꯤꯗꯤꯑꯣꯁꯤ ꯂꯧꯔꯛꯏꯅꯦ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯥꯍꯜꯂꯛꯇꯣꯏꯅꯦ ꯁꯤꯒꯤꯁꯦ ꯐꯖꯃꯟꯕꯗꯨꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯛꯄꯩ ꯋꯥꯅꯦꯕ ꯌꯨꯝ ꯆꯠꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯥꯎꯟꯗ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯗꯤꯇꯤꯡ ꯇꯧꯔ ꯍꯥꯞꯄꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯩꯈꯣꯏ ꯔꯦꯕꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯑꯣꯠꯂꯤ ꯍꯥꯏꯗꯣ ꯃꯌꯥꯝꯗꯣ ꯎꯍꯟꯖꯔꯛꯀꯦ